우리 프로세싱제 ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ hinge ꯍꯥꯏꯔꯕꯗꯤ ꯏꯁꯥ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯁꯥꯅ ꯈꯪꯅ ꯏꯁꯥꯕꯨ ꯉꯥꯛꯆꯅꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯃꯥꯔꯖꯦꯟꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇꯒꯤ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯧꯊꯣꯛꯆꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯕꯤ ꯃꯄꯥꯟꯗ ꯂꯝꯕꯤ ꯍꯣꯡꯗꯣꯛꯇ ꯆꯠꯄꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯈꯨꯗꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯅ ꯆꯤꯡꯕ ꯌꯨꯝꯗ ꯆꯪꯕꯤꯔꯕ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯨꯀꯤꯒ ꯏꯟꯗꯤꯌꯥꯒ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯄꯨꯟꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯐꯥꯎ ꯀꯥꯞꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯃꯣꯏꯅ ꯎꯕ ꯉꯝꯃꯛꯇꯕ ꯑꯩꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯔꯣꯝꯕ ꯄ꯭ꯂꯥꯟ ꯂꯩꯔꯝꯒꯗ꯭ꯔꯥ ꯆꯤꯡꯅꯕ ꯂꯩ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯥꯏꯗꯤ ꯅꯥꯔꯀꯣ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯄꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯃꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯥꯔꯃꯤꯒꯤ ꯑꯩꯈꯣꯏ ꯀꯦꯝꯗꯒꯤ ꯊꯧꯗꯣꯔꯛꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯍꯧꯖꯤꯛ ꯚꯥꯏꯔꯦꯟ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯖꯤꯟꯅꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜꯁꯦ ꯁꯤꯖꯤꯟꯅꯔ ꯐꯥꯎꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯑꯗꯨꯒ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯗꯃꯤꯒꯤ ꯇꯥꯏꯞꯇ ꯂꯩꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯁꯨ ꯈꯟꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯅꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨꯝ ꯈꯔ ꯆꯥꯔ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯩꯈꯣꯏ ꯍꯨꯀꯨꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯑꯗꯨꯅ ꯃꯇꯨꯡ ꯄꯤꯌꯨ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯊꯥꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯪꯍꯟꯖꯒꯦ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯧꯅ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤ ꯃꯇꯝ ꯀꯛꯇꯅ ꯑꯩꯈꯣꯏ ꯊꯝꯖꯔꯦ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯖꯔꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯤꯆꯨꯋꯦꯁꯟꯒꯤ ꯐꯖꯕ ꯃꯑꯣꯡ ꯍꯥꯏꯗꯤ ꯐꯒꯠꯂꯛꯄ ꯃꯑꯣꯡꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯀꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯞꯊꯣꯛꯆꯔꯦ ꯍꯥꯏꯅ ꯀꯨꯀꯨꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ